Kuki terrorist-singna haukiba August 18 Churachandpur district ki ngamkhai landsil laklaga Bishnupur district ki mafam kayada bom amadi nongmaigi attack leptana chatharakpa ngasiga thana numit marini sure ngasi marini chanba numita kuki gi attack tagi ngakthoknaba handuna kapnabada maitei khunja ama nongmai maruna pandana soklaba khunja adugi maming Thangjam Raju kawi chehi 38 sure Mahakphubala ward number 2 dagini District Hospital Bishnupurda Pukhatuna Laikanaki Asopagi Fibam Toina Lude Haide Ngasi Kapnaba Adu Ayuk Pung Mangadagi Moirang Police Station na Konba Fubala Maning Lokonda Kuki terrorist sing na Horakibani Maitegi Kun Ngakpa volunteer sing na su Handuna Yamna Kana Kapnaki Aikogi Bishnupur Paumina Pirakpa Paugi Matung Ina Kulai Apaba Paiba Kuki sing na Hauzik Pung Ahum Makai Fauba bom yauna Komgi Kun Hauta Khoiden Taktagi Leptana Kapsilakli Haide Mahatana Langzing Manbi Reserve Forest ki Umangdagi Amadi Lengang Kungi Mapam Kayadagi Fubala Sunusify Naran Saina Tamna Popi Amadi Ngangkalawai Tamna bom Amadi Nongmaina Nung Chubagum Lepa Leitana Haitarakli Haide Matam sang na kamna riba bom gi makol na ahal laman kaya amari school mahayroi kaya aki akhang pokpadagi yom thadok tuna chenakre hairi hauzik nongmai kamna riba mapam sing asida mahayroi kaya numit kharadi school kanadre curfew thamkibana hotel dukan amata hangnadre pot leinaba hotnabada miyam wabana loide hairi Lobukta Naknaba Ngangkalawai Tamnapopi Naran Saina Mian Yum Taduktuna Safagadaba Mapamda Nauna Langenere Kuki Singna Ngarang wireless seta ngasi Fubalaga Tinungaiga Pali Tai Haina Pau Pirakpa Laikre Haire Ngasi Yuktagi Kaino Maning Chingdasu Nongmai Rang Karak Kapagi Makol Tanaki Hauzik Paugi Oinadi Lan Taurakpadi Laitre